मरुपसिंगु अहानबदा BS Explorer na taramna oksari ngasi marup mayamgidamak KGF chapter 2 behind the scene khudon tamjari KGF ki meaning haibadi color gold fill haibani aduga film asigi part 2 asigi maming KGF chapter 2 haina tholi film asida Rocky gi khonjen asi hindi da Sachin Gole haibanu pa asina mahaki boken hoina pi mahaki fajaba dialogue hairagadi offer closer soon haiba dialogue asi dialogue asina sukimati mahau leheli film asigi director Prasane na film asibu hena fajanabagi damakta high tech technology amadi VFX technology kya sizinaduna film asibu mai pakna mahau leina nambangamki faura artist kaya natana film asi nambada junior artist Sanipan hena saruk jadna film asi shooting toki asuk jamna sizinaduna shooting toba si Bahubali 1 amasung 2 da phawa asuk jamba artist sizinaduna shooting toba film asida Eli Alexa high tech T camera sizinaduna Bobon Gondana 45 kg lumba camera si mahaki lengwanda thangalaga film asi magul leina shooting tawduna mai pakna loisinki loina na film asida camera sama jangkai different angle dagi namduna film asibu hena mahau leiba scene kayama jawanki haiba Bobon Gonda si director Prasan Nimgi khwaidi hena pamjaba cinematography amani haiba Bobon Gonda asina KGF 1 film adusu shooting tawkibani aduga loina na Prabhas ki Sala sairiba film aduga su cinematography ama oina shooting tawgadoribani film asigi costume designer asi Naban Shetty na mai pakna tawkibani mahangna film gi actors sing fajaba costume sizinadana film asibu hena mahau lehan bangamki film asida Sanjay Dutt na villain gi role loriba sisu Adira gi role loriba sisu costume asi asukimati fajaba ngamki aduga Adira gi saktam langliba Sanjay Dutt na seliba costume gi arumba si 25 kg muglumi actress amasung film asigi main hero gi saktam langliba asigi costume asina Sanriya Sardana costume tawni costume designer asina actor amasung actress amabu hena fajanbag loinana mahau leina film asigu mai panki aduga masi film asida look tagi hauna film gi style pawa asukimati hena famous oinki film asida car gi fight ki scene asi yamna VFX technology sizinadabida original scene ama oina namduna mai panki film asida Rocky na Rina bu kannabagi damak thawriba car asi asukimati tangba car Ford Mustang 1969 haiba car adu asukimati tangba car ama oirami KGF chapter 2 gi location asi Bangalore, Mysore, Hyderabad na singba atop mafam singda location fajarba mafam singda shooting tawki film asida color gold fill gi hek manakta Rocky gi mayum uriba asi mafam asi Hyderabad ki Tak Plasma Place haiba mafam aduni madubu VFX technology sizinaduna mahal amasung mahaki color gold fill adu jam naksanana uhankibani film asida Dubai gi cinema jawriba sisu India da namkiba cinema ni Karnataka gi beach amagi mapanda hairiba cinema sinamkibani masi Dubai da number sin nati film asigi director Prasanya na climate ki damakta asukki matik miyang changlami climate pu fajarabadi film asi asukki matik mahau leigani habsi mahaki thajabani aduga film asigi shooting tawbuda 15% amadi climate ki damakta khaidoklami aduga film asigi apunba budget tagi crore 23 amadi climax scene gi damakta mahangna kaithoktuna thamki aroibagi sinda Rocky amasung Adira Sanjay Dutt ki fight ki scene asi asuki matik miyang chang phajaba fight ki scene ama oirame fight ki scene asina film asibu hena mohau lehenba ngamki beauty pageant Srinidhi ji na film asida Rina gi saktam langki tasing haida film asida Rocky gi nupi gi saktam oirame mahangna namjaba film asigi sinsu mahangna hanna na jengnaduna thamoi penjarami hairiba actress asina KGF chapter 2 shooting tawnabagi damakta mahaki fajaraba offer tare ama accept tawramde mahangna Rocky gi manakta KGF chapter 2 gi skin share tawba pambana atop offer singa du lawramde Rocky na prime minister nupi asibu hanabagi damakta sanglakhiba asi VFX technology sizinaduna number oiramde asengba location sinama da number oirami hairiba mafam asi Mensus ki Infosys campus amagi manungda oirami Karnataka state ki manungda leiba mafam amani shooting asi Infosys campus ki manung amasung mapanda jamna fajaraba singya shooting tawki scene asida Rocky na prime minister unanabagi damakta sanglapagi scene ama uri
हाइरिबा सिन असिदा रॉकी की ड्रेस असिगे मैचिंग चानदना हेना फजबा हैंडसम ओइबा लुक अमदा ओली हाइरिबा मफम सिन असिसु इन्फोसिस कैंपस की मपान अमसुंग मनुंगदा सिन तोंगान डिफरेंट एंगल नंबा अयाम्बा सिन यावरी तसेंगना मथंगी सिन असि नम्मिबा सि कलर गोल्ड फिल्ड अदुगी लोकेशन अदुगनी अदुगा हाइरिबा मफम असिदा 50% फिल्म असिगी सिन अयाम्बा शूटिंग तौदुना लोसिनबा ngomki हाइरिबा मफम असि कर्नाटका की मफम अमदा असेंगबा लैबा मफम अमनी कलर गोल्ड फिल्ड हाइरिबा मफम असि हाइरिबा मफम असि मतम अमदा सना असुकी मतिक पुथोकपा मफम अम ओइरमी अदुगा केजीएफ चैप्टर 1 अमसुंग 2 हाइरिबा फिल्म असि कलर गोल्ड फिल्ड असिदा अयाम्बा बेस तौरगा पुथोकपा फिल्म अमनी मफम असि बेंगलोर दगी किलोमीटर 100 चलगा लैबा मफम अम ओइरमी अदुगा केजीएफ चैप्टर 2 की अयाम्बा सिन कैसु हाइरिबा मफम असिदा शूटिंग तौदुना लोसिनकी अदुगा हाइरिबा केजीएफ चैप्टर 2 की फिल्म असिसु कलर गोल्ड फिल्ड असिदगी हाइफेट लौथोकलगा सेमदोकलगा मानना पुथोकिबा मूवी अमनी फिल्म असिगी सिनदा 1981 दा रमिका सेन प्राइम मिनिस्टर ओइरि मतमदा गरुराबु हाटलबा मतुंगदा रॉकीना फिल्म असिगी मेन पावरफुल ओइबा कलर गोल्ड फिल्म की मपु ओइबा ngomki अदुगा मदुगी मतुंगदा रॉकीना गोल्ड सिंग असिगी अपाम रेट पृथ्वी की मफम सिंबा थुंगना महांगना अपाम रेट थादोकलमी 1971 1979 81 हाइबा मपदम असिदा इंडिया दा सनागी ममन असि असुकी मतिक वांग तांगलमी ब्रिटिश न लैरी मतमदा कलर गोल्ड फिल्ड हाइबा मफम असिदा सना पुथोकगी थबक असि पाइखतपा होखी मतम मदुदा चौर मेसिन क्या सिजनदुना सना थीबगी थबक असि कुमांग चौक्सन पाइखतपा होरमी कलर गोल्ड फिल्ड की मनाक्ता दाम अमा लई हाइरिबा दाम असि काबेरी दाम हाइना खंगनै दाम असिदगी असुकी मतिक जामलबा इलेक्ट्रिसिटी पुथोकपा ngamlammi दाम असिदगी पुथोरकपा इलेक्ट्रिसिटी सिंग असिना मनाक नप्पा प्रजासिंगदा असुकी मतिक कानबा फंगlammi हाइरिबा दाम असिदगी पुथोरकपा इलेक्ट्रिसिटी असिना बेंगलुरु असि इंडिया दगी ख्वाइदगी हेना मई मरांग काइना फंगबा सिटी अमा ओइबा ngamlammi हाइरिबा पुनमक असि असेंबा सुंबा मनि केजीएफ चैप्टर 2 की डायरेक्टर प्रशांत निन्ना VFX टेक्नोलॉजी सिजनदुना फिल्म असि लोइना नंबा ngami अदुबु महांगना हेना फिल्म असि महाव लैनबगी दमकता असेंबा लोकेशन सिन क्या सिजनदुना फिल्म असि मपुंग फाना नंबा ngamki अदुगा हाइरिबा फिल्म असि की शूटिंग तौबुदा कलर गोल्ड फिल्ड लोकेशन असि सानबगी दमकता था 5 संखी वर्कर्स अनि यांखैना था 5 चुमना सेट असि साबा ngamki तसेंगना गोल्ड माइनिंग की दमकता सैनाइट याम सिजनमी अदुबु फिल्म असि नमनबगी दमकता जामलबा सैनाइट क्या सिजनदुना लोकेशन की क्लाइमेक्स सिन असि हेना मालंदुना फिल्म असि मपुंग फाना शूटिंग तौबा ngamki शूटिंग तौबा मतमदा क्रू मेंबर अमसुंग फिल्म की मियोइसिंगना असुकी मतिक अरुबा सिन क्या मायोकनबा तारमे मरम असिना क्रू मेंबर अमसुंग फिल्म असि शूटिंग तौरिबा मियोइ खुदिमंगना मखोइगी हार्ड लेबर पीदुना फिल्म असि हेना माइ पाकना फजना मपुंग फाना सक्सेस ओइना नंबा ngamki अदुगा अरोइबदा केजीएफ चैप्टर 2 की बजेट असि करोड़ 100 संग नमकी अदुगा हौजिक फावदा तानखिबा अपुनबा कलेक्शन की सेंफम असि करोड़ 1,950 मुक तानबा ngamki अदुना बिहाइंड द सीन फिल्म असिबु नुंसिबिदुना मियामना चैनल असिबु लाइक शेयर सब्सक्राइब कमेंट सिंग पिबिरमु ngasigidamak marup mayamdagi kainabagi ayaba lawjari mathanggi video da nungsiru marup singa amuk hana thengnarasi